Ngasigi numitse wakhalda nungaiba fauramde. Ngasi aigi ipuroiba Amerikada thabak chuba chatlagani. Ekhoi ani amana amabu jamna nungsinai, amana amabu thajani. Mapuroiba karigi kaplino. Ai yam jangna halakani chahi amatagi warini. Sunamna hairai. Aikhoi ani punsigi lipun semlakpa numit adudagi nang yauduna noma fauba ithanta leiba jaudri. Ngasina nang aibu thadoklamlaga chahi amagi mapan chatlani. Ai nang jamna nungsiye, nang yaudana karamna hingani. Mapuraba ritikna sumna kumlai. Nafamdagi lapna chatpa pamde aishu. Adubu aigi ikhokta punamak thangatlabanina chattaba jadre. Aduna ai chatpa tare. Sunamna muk mapurabada hairai. Aina marup pirtida phone tora haikrabani. Mana nahakpu airport tai lawwa lakani. Aduga aada jaurakanda engonda call torpa kawani ko. Ai tumba chaba khangdana nangi call ngaidoribani. Adum haina makhoi ani wai sanarambadagi Ritik America chatkirami. Kariguma matamda mapurabana mapanda chatkhiba matamda nupi oibagi karamba phibam lai haido ngasi aigi wakhalda awaba pawagi. Ai numidangda su tumba jaramde. Tumning masu fauramde. Ai Ritikki phone lakpata ngairammi. Karamba matamda call tawkadaba khalammi. Aduga nongalakpa mathangi numit Ritikki call laiyammi. Ritikna hairai. Ai America jaure tabada yam harauba faurammi. Mathangi numitta Ritik SMS ama laammi. Ritik asumna irammi. Khara thuna laptop on tawro ai video call tawrake. Adu hairakpada sunam haraubagi nangkhai laikhidare. Ritikna hairammi ngasidi nahaki masak uba phangre. Nahak jaudana thabak amata subam khangdre. Nang karigi tumina lairino engoda sauriro. Sunamna sumna kumlai. Ha ai jamna saurini. Aduga nanga kari mari lainage. Ai sauna laigera nungaina laigera. Nangdi chatkhiba numitagi aibu kauthokhare. Aidi numit angau pigum ngairibani. Chatlamdai matamda nangna engonda hairamgibadai. Nungti numit khudingi aiga wari sanagani haina. Ritikna kumlai. Fare ado aibu ngakprio haibani. Ngasidagi ai adumna tawraroi. Matamna sumsum haukhibana tha ama haukhare. Hauchik ekhoi ani nungtigi numit khudingi voice message amadi video call da wari sanaba haurammi. Nungsiba wari kaya numit khudingi sanarami. Asumna sunamgi wakhalda karam khanjarami. Karma matamda chahi ama karamna loigani aduga aigi Ritik ai inakta karamba matamda nongma Ritikka phone da wai sanaringai matamda sunamna hairai. Ngasidi haidana nangna chanaba kari semge haido. Aigi ikhutna thongba mathengi mahau kadaidasu thiba phangloi. Aduga Ritikna muk kumlai. Karigino aina thongjarudaba aigi thangnabada lariba itaimado mahaki machanupi Purnimado mahak chak hinjang mathen jamna thongba haiye. Mana thonglaga engonda pirai. Sunamna muk kumlai. Hayu adudi engondagi henna thongba haibara haise. Ritikna muk kumlai. Ho nongondagi jamna haiye masaksu jamna fajaye. Asi hayaina nang kide ko. Thamoidagi nungsibi nang tani. Mayamna second part taningadi like subscribe share tawba kaubigano. Ai mathangda amkamu fajaba wahi watana chingba hapchaba ngamba oijage.